डेनमार्क की प्रिंसेस इजाबेला लानमी दा यावख्रे डेनमार्क लग्नाकना मखोइगी लानमी की मपांगल कंखनहनबा लौखलकपा खोंगथांगी सरुक अमदा प्रिंसेस इजाबेला लानमी दा यावख्रे महाकना लेंगाक्तगी सेल नत्रगा इंसेंटिव अमता यावदना लानमी दा यावनबा फिरेप लौखिबनी प्रिंसेस असिना लानमी दा यावरिबा असि निंगथौगी इमुंग मनुंगदा अहानबा नुपी ओइरी महाकी था तरामाथोगी मिलिटरी सर्विस हौखिबगा लोइनना महाकी खोंगथांग असि लेबाक अदुगी नुपी सिंगबु लानमी दा यावदुना मरमदोम अमसुंग ममा लेबाक ngakthoknabagi wakhalon adu sagatle haina agency gi pauna phongdorakre masagi chahi 18 surabi princess asi leibak adugi ningthau king frederick amasung queen mary gi machanupi ahalni high school loiraba matungda princess asina god husher regiment ta yauduna mathang thagi ahumda slagel sayda leiba envoskov Berekta hauzi mathau tauri mahaki mabung crown prince christian su tha sigi taramathoi military service loiraba matungda berak asida mathau taubaga loinena hauzi mahak second lieutenant oina training tauri hairi denmark ki ningthau imung manungi miyoi sing matam sangna lanmi da yauduna leiba ki ningtamba ngakuna lakli isabella na lanmi da yaurakpa ase ningthau imung manung singidi khwaidigi ahan banupi oiri Ukraine da hauzi lan gi chaitheng nangliba amasung Arctic region da thengnariba ungkhatnaba kaya asina Denmark lengangna tangai fadana makhoigi lanmi gi mapangal asi kangkhanaba khongthang laurakibani kumja lising ani ga kunga mari dagi hauduna nupi singbu lanmi da tangai fadana yauhanbagi kanglon ama semduna lakhibani